Hojik Prithibi manungda Gaza gi news yanamak discussion ni Gaza dagi handak horrible oirba dugumba picture khara photo khara thorakli masina maram oiraga Europe ki country mayam amana high crime maduti Israel ta sengna aikoi gi oina su treat oibi ai duna handak Gaza manungda tawrise Masi sathi hairi ngasi numit kaya ni dagi pochai chaba pisan da marim oiraga hojik mi lakh hena chada badagi sipugi wapam ni Second World War da Nazi singna pijata tana kangdana ukanglai oikhibuda madugi saktam phibam kaya oikhre Masi ki picture asi ubuda ngasi kapning da mi kaya gi mitlu de ki pirang ta yokre Donald Trump yam shocking ni aduga bak na haikre mauti Israel yam na yang na tabak khara su haidra yamna yang na tabak khara taw Masi kari haning ni bukhangte aduga Masi condition si Oihan Kripa Israel Makoi ki thamoy da madugi nungsiba ma yaudrise Makoi di yekna bani amasung Makoi ki oina Makoi se Israel singa se treat ni Gaza ki missing oina always treat ni Makoi na koi bu hat ni amasung tung da su halak pagi plan tawrakani haiba ki yekna ba wakal lon ama leiraga tawkibani adupu Makoi na tawbasina masi condition Gaza ka yaukrai matamda ngasi ekoi ki hojik chana thakna pisalaga su ko chana thakna pisalaga su mi kaya tang Masi bagi wapam ni marudi mi si sopa yaba sokre aduga organ fail oibi yaukre adugi matungda karigumba acha tak sangom ghi thau piraga su yadaba fall fruit piraga su yadaba adugi condition su yaukre sini hojik worldwide yam sauba concern ni marudi handak thorak liba photo sing ase masina choba revolution amma wakallon amma marudi Israel ta sengna tawram misikari no na handaki ti mokoy haini Gaza da yamna satina sokpa khotba leitabani adubu ta sengna Gaza condition se faram dre manung ta haibase masigi handak real image khara thorakpasina takre aduna Europe ki makoi gi CNN oigera Reuters oigera amamo oigera masida headlines oidi sini wauti Gaza a big concern for 21st century da su asum haina oibra amasung conflict oiraga masigi mass destruction adu su mi oibiki thawai angang sing masida oiri sikari no haibase am job question amani hojik land ki tamakta maki thaiba kan baki tamakta amana amadagi superiority di utna baki tamakta masi ngasi tawkriba phiba mase masi Prithibi witness already amasung angak papangba condition amani hujik Gaza manungi aduna ngasi Hamas ki leader Khalil al Hayana haiki bani maduti ekoi de pirik liba 8 ki pochei asina kona namna banate aduga mathakta ki tha tharak liba chana thakna city truck amaki maput pawdu oiroi aduga masi manung de lerisi 10-20 lakhs ki mini aduga makoi ki tamakta maike kuding thingduna thamkraga amuka peace talk tausi kaina harise masidi useless amati bestless oi pawpam ni haidoraki bani Magna TV ki news channel amata Al-Quds ay news channel ta masi wapam si haiki aduna France ta sengna masida yamna mangjol na lakle so France na ikrip ni Gaza bu September ke manung ta ikoi recognize pi ni haiduna asum haina France ki follow toraga top countries sing Europe countries sing lakladi masida toriba conflict ase khara solve oi bagi phibam oira pati yai adu Prithibi ki mapam kya da asum na war matam da waki nangki haibaki wari ka itihas ta taki adu ngasi aikoi gi mitmang da masi ki condition ase oiri yamna shocking ni haina Prithibi ki mapam kung da koila launa kre so masiki matang do Donald Trump na European Union ki leader Ursula ga phamin ringai da hanki Donald Trump ta modi hojik Gaza da yam horrible or yam da nuai ta ba du photo khara picture khara thorakli children starvation saruga sawon ga tanam nar ba du kumba saktam ki masiki matang ta nangi kari wakhal no hangu tam Donald Trump haiki modi ekoina pi de banate it's 6 million 7 million gi adugum HP adubu Gaza ki mokoi fighters sing asina masi huran ki bani weapon huran bani pot pur mag huran bani lai de sing asida yohanda bani sni adu masi go opom se Middle East ki country awata fa ya te masi contradictory ni makoi na haije bani adu Middle East ki country amatna Gaza ki Hamas signa sumain huraga public ni yohante haipo opom si yate so purba ase situation asina hujik Europe ki country khara di change la kare Spain hana ki anti Israel ki wa mayam lola bani makoi Israel yate masi mutung the Netherlands for the first time Netherlands so yamna Israel ki against Israel is ta saying the future ki ne treat ni amsung haib se masi hai krabani aduga matung the France na mahairak bani maludi hojik Europe ki susum country sing ase Israel ki against the tamatam salakli France ase am chawraba Europe ta adugumba shada bani beto poor country ni
permanent member ni United Nations Security Council gi aduna hojik country ahum mari di Europe ki side ta chalak le masigi photo sing si uraga Gaza marung te Israel na kari tauki makoi se taseng na makoi ki intention to kari no haib se khangak pani aduni hojik tawri purma ase masi li de bade Gaza ki wari ase li de ati hojik masigi matam sida oide condition se masigi report khara khangpam thoi aduga hojik su Gaza ki public mi mayam ma amukta ta sibagi chance lai high chance lai chakla mana amati ising khorang bana yohan di ai report changhan di ai duga just a morsel of food chakhom amam bhangbagi adugumba chak da piri banai